Manipur amasung Myanmarga tainaba Taijang khulda KNB na attack chatharakpadagi tension wangna leiri. Manipur amasung Myanmarga lonabada leiba Taijang khulda Myanmarda based of Laluf Kuki National Army Burma KNB na ngarang akanba attack chathaduna landabagi thodok thokhraba matung mafam aduda tension wangna leiri hairi. Yamna thazaba yaba paw amagi matung ina Taijang haiba khulasi Myanmar Saigang province ki Leotic subdivision gi manung chana leibani khulasi Tamudagi nongpok thangbada kilometer kunga mangarom chalaga leibani mafam ase district headquarters oina military junta na occupy towalam amani hairi pausina makha tarduna hai KNB na khul asida Manipur gi laloluf khara mafam aduda leirumgani haina chignabadagi attack adu chatharamani adubu KNB na chathariba attack aduda misi mina amadi aso apan gi paudi leite hairi report asina makha tarduna hai Taijang village asi 2024 fawba khunja singna khunda leitana leiramba mafamni adubu Myanmar military amasung Rebel Singa akanba kuthongna badagi khulasi gi khunja sing khulasi thadokuna chatki khulasi da Manipur gi lalolup sing gi cadre sing changsilaktuna makhoi gi leifam onthoki haina report asina makha tari khulasi da Myanmar military singa naknana chapminaba proxy group PU Sothi PST amasung NSCN-IM gi cadre sing khulasi da leirami haina su report asina makha tari mama thugai kre bom kunga tabret amadi khusukulai sing fa kre Chahi sigi Niwer numita Security Force na Imphal ki tongan mafam ani da chathakiba search operation da lalhauba singna saramba khema ma thugai kibaga loinana country made bomb kunga taret amadi afaba makhalgi khusukulai sing fagat phangam khre hairi official oiba pawgi matung ina hai ngarang Imphal district ki Iril Bung police station gi manung chana lamdung nungjeng bigi akoibada chathakiba search operation amada lalhaubana saramba khema ma thugai kibaga loinana mafam adu da lalhauba singna lotuna thamlamba khusukulai kaya fagat phangam khre hairi Security Force sing na fagat kiba khusukulai sing adu de magazine yawba .32 pistol ama 12 bore SBBL gun ama rifle ama .36 grenade ani tongan manongmai singi life round chamaga kuntraga manga lethot cell ani pompi cell tongan manongmai singi magazine taruk detonator ahum tube launcher ama amasung ba fang wireless set ani ni hairi Amaromda topa Security Force ke apun mati mamana Imphal East District ki Thawal Dam Police Station na konba mongham gi mafam singda thiba humbagi thabak chathaba matamda country made bomb kunga tarit fangbangam ki bomb kunga tarit adu bomb disposal team laktuna safagadaba mafam amada asoi angam yaudana dispose tawki hari mitsana Manipur gi fibam amasung PR gi matangda ngasi khanagadawri Manipura suspended animation thammagi matam khangten tensilakpaga loinana miyamgi oibalenga ama lingbagi matangda state asigi law and order gi fibam karam tawribagi amasung karam tawgadagi haibigi matangda Union Home Minister Amit Shah na ngasi review tawraba yai thazaba yaba mafamdagi fangba pawna hai mifam aduga mari leinana Manipur gi Governor Ajoy Kumar Bala Secretary Advisor Kuldeep Singh Chief Secretary Punit Kumar Goel amasung Director General of Police Rajiv Singh yauna awang bathaki official sing ngarang dagi New Delhi da thunglakre pausina makata na hai ngasi dumidang wairam Union Home Minister Amit Shah na review tawraba yai haiba wafam ase achumani haina BJP gi senior oiraba MLA amanasu pausi da hari athuba matamda BJP na luchingba popular government ama lakpa yabagi oithokpa leire haina su mangna claim tawri Pausina hai khana nainabagi mifam aduda hojik state asigi oiriba law and order gi fibam security ki sindok sinjin amasung chawkha thoranga mari leinaba singi matangda su khanagani matam changna kanglupki irang na maram oiraduna tangdu leita daba fibam ama leirabasida kamdauna president rule lauthoklaga anauba leingak ama thamgadagi haibagi matangduda kupna khanagani hari Manipur da president rule thammagi matam February 13 da loigadaba maramna New Delhi da pangthokadariba review ase yamna maru oina launari president rule hek lauthokhibaga leingak semnabagi matangda political party sing amadi local leader sing na lokhat payaba tharang sing lokhatuna lakli BJP gi luchingba sing amasung MLA sing na su January tha asigi manungda popular government ama semaudragadi Manipur Legislative Assembly dissolve tawkhragani haina phongdoknaba leikrabani Maram aduna BJP gi MLA sing da center gi luchingba sing na sinarakpa thodang sing pangthoknaba leptri maitei gi MLA ga Kuki gi MLA singa pau fauna badanatuna maitei gi MLA singna Kuki gi civil society organization singa su wari sanaduna mausa gi fibam da hanjil hannaba yamna kana honabagi pau lei Manipur dagi banai mana seni haiba mioi lising manga ga chanipan rom Israel pangkragani India gi Manipur yauna Mizoram da banai mana se community Javis ki mioi charangna lising manga ga chanipan rom Israel lebakta thadokhiba horagani hairi panba yabadi mamang chahi gi December 10 dagi India ge wangnongpok state Manipur amadi Mizoram da leiriba banai mana se community gi mioi charangna lising manga ga chanipan rom kumja 2030 fawbada lausinnaba
ꯀꯨꯝꯖꯥ 2030 ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯅꯕ ꯏꯖꯔꯦꯜ ꯂꯩꯕꯥꯛꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜ ꯀꯦꯕꯤꯅꯦꯠꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 250ꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯑꯌꯥꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯏꯖꯔꯦꯜ ꯂꯩꯕꯥꯛꯇ ꯄꯨꯕꯗ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯚꯥꯁꯀꯔ ꯏꯪꯂꯤꯁ ꯄꯥꯎ ꯆꯦꯗ ꯔꯤꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡꯗꯒꯤ ꯍꯧꯔꯤꯕ ꯆꯍꯤ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 1,100 ꯏꯖꯔꯦꯜꯗ ꯊꯥꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯖꯦꯋꯤꯁ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯔꯦꯕꯤꯠꯁ ꯃꯥꯄꯟꯅ ꯏꯖꯔꯦꯜꯒꯤ ꯃꯥꯡꯈ꯭ꯔꯕ ꯇ꯭ꯔꯥꯏꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯕꯥꯅꯩ ꯃꯅꯥꯁꯦ 200ꯔꯣꯝ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯏꯖꯔꯦꯜꯒꯤꯗꯃꯛ ꯃꯤꯖꯣꯔꯥꯝ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯚꯥꯁꯀꯔꯒꯤ ꯄꯥꯎ ꯃꯇꯨꯡꯏꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯥꯅꯩ ꯃꯅꯥꯁꯩꯒꯤ ꯃꯤꯑꯣꯏ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥꯗ 12,000ꯔꯣꯝ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯥꯛꯅ 3,000 ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯗꯅ 1,150ꯔꯣꯝ ꯑꯣꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯖꯔꯦꯜꯗ ꯆꯠꯈꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯑꯁꯥ ꯀꯌꯥ ꯑꯃ ꯊꯝꯂꯤ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯨꯆꯤꯡꯕ ꯖꯥꯔꯦꯃꯥꯜ ꯑꯦꯜ ꯅꯥꯝꯇꯦꯅ ꯍꯥꯏ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯦꯝꯕꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯠꯇ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯗ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯐꯪꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯌꯨꯝ ꯑꯃꯗꯤ ꯍꯤꯕ꯭ꯔꯨ ꯑꯦꯖꯨꯀꯦꯁꯟ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯖꯔꯦꯜꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1050ꯗꯒꯤ ꯍꯧꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯖꯦꯋꯤꯁꯀꯤ ꯔꯨꯠ ꯊꯤꯕꯒꯤ ꯊꯕꯛ ꯍꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯝꯖꯥ 2005ꯗ ꯏꯖꯔꯦꯜꯒꯤ ꯆꯤꯐ ꯔꯥꯕꯩ ꯁꯥꯃꯣ ꯑꯃꯥꯔꯅ ꯖꯦꯋꯤꯁ ꯇ꯭ꯔꯦꯗꯤꯁꯟ ꯐꯦꯂꯣ ꯇꯧꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯙꯔꯃꯒꯤ ꯑꯣꯏꯕ ꯁꯛꯈꯪꯕ ꯄꯤꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯗꯒꯤ ꯆꯠꯈꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯏꯖꯔꯦꯜ ꯂꯩꯕꯥꯛꯀꯤ ꯑꯋꯥꯡ ꯊꯪꯕ ꯉꯝꯈꯩꯗ ꯂꯩꯕ ꯒꯥꯂꯤꯂꯤ ꯔꯤꯖꯟꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯉꯝꯈꯩꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯒꯗꯧꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ ꯇꯦꯛꯁ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯂꯒꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯧꯕ ꯇꯦꯛꯁ ꯆꯥꯗ 90 ꯍꯦꯟꯒꯠꯂꯛꯀꯗꯕ ꯃꯔꯝꯅ ꯆꯨꯔꯨꯞ, ꯈꯩꯅꯤ, ꯖꯔꯗꯥ, ꯒꯨꯠꯈꯥꯅꯆꯤꯡꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯂꯒꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯥꯏꯅꯥꯟꯁꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯨꯞ ꯃꯆꯩ 1,000ꯗ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯂꯨꯄꯥ 2,250ꯗꯒꯤ ꯂꯨꯄꯥ 9,950 ꯐꯥꯎꯕ ꯂꯧꯔꯒꯅꯤ꯫ ꯆꯨꯔꯨꯞꯀꯤ ꯑꯁꯥꯡꯕ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤ ꯂꯧꯕꯒꯤ ꯆꯥꯡꯁꯨ ꯈꯦꯠꯅꯒꯅꯤ꯫ ꯆ꯭ꯋꯤꯡ ꯇꯣꯕꯦꯀꯣ, ꯖꯔꯗꯥ, scented tobacco and gutkha packing, Mechanus Capacity Determination and Collection of Duty Rules 2026ꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤ ꯂꯧꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯣꯛꯄꯤꯅꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯥꯔꯃꯔ ꯑꯦꯁꯣꯁꯤꯌꯦꯁꯟ (FAIFA)ꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯍꯥꯏꯈꯤ ꯇꯦꯛꯁ ꯍꯦꯟꯒꯠꯂꯛꯄ ꯃꯔꯝꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯄꯨꯊꯣꯛꯂꯤꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯒꯗꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯒꯅꯤ꯫ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯄꯨꯊꯣꯛꯂꯤꯕ ꯂꯧꯃꯤꯁꯤꯡꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯒꯅꯤ꯫ FAIFAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯨꯔꯥꯂꯤ ꯕꯥꯕꯨꯅ ꯍꯥꯏꯈꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 4ꯗ GST 2.0 ꯂꯥꯎꯊꯣꯛꯈꯤꯕꯗ ꯂꯩꯉꯥꯛꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯆꯣꯏꯅ ꯌꯣꯟꯕꯗ GST ꯆꯥꯗ 90 ꯂꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯄꯨꯡ ꯑꯣꯏꯅ ꯍꯤꯗꯥꯛ ꯃꯈꯜꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯒꯤ ꯂꯧꯕ ꯇꯦꯛꯁꯇ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯒꯤ ꯑꯍꯦꯟꯕ ꯇꯦꯛꯁ ꯂꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯤꯕꯁꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗ ꯇꯦꯛꯁ ꯍꯦꯟꯅ ꯂꯧꯅꯕ ꯋꯥꯐꯝ ꯂꯥꯎꯊꯣꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯆꯨꯔꯨꯞ ꯄꯨꯊꯣꯛꯄ ꯀꯝꯄꯦꯅꯤ ꯑꯣꯏꯔꯤꯕ ITC ꯂꯤꯃꯤꯇꯦꯗꯀꯤ ꯁꯦꯌꯔ ꯆꯥꯗ 10 ꯍꯟꯊꯈ꯭ꯔꯦ꯫ ꯖꯦꯐ꯭ꯔꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯒ꯭ꯔꯨꯞꯅ ꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯍꯥꯏ ꯅꯦꯁꯅꯦꯜ ꯀꯦꯂꯥꯃꯤꯇꯤ ꯀꯟꯇꯤꯟꯖꯦꯟꯠ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯆꯨꯔꯨꯞꯇꯒꯤ ꯂꯧꯕ ꯇꯦꯛꯁ ꯆꯥꯗ 30 ꯍꯦꯟꯒꯠꯂꯛꯄꯅ ꯆꯨꯔꯨꯞ ꯄꯨꯊꯣꯛꯂꯤꯕ ꯀꯝꯄꯦꯅꯤꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯍꯤꯗꯥꯛ ꯃꯅꯥ ꯊꯥꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 259 ꯂꯩꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯑꯅꯤꯁꯨꯕꯗ ꯂꯩ꯫ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕꯅ ꯊꯣꯛꯍꯜꯂꯛꯄ ꯂꯥꯏꯅꯥꯁꯤꯡ ꯂꯥꯌꯦꯡꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯇ꯭ꯔꯤꯂꯤꯌꯟ 2.4 ꯆꯥꯗꯤꯡ ꯇꯧꯔꯤꯕ ꯃꯔꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯒꯤ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ GST ꯑꯣꯏꯅ ꯆꯥꯗ 90ꯒꯤ ꯁꯦꯟꯐꯝꯁꯨ ꯂꯧꯒꯗꯧꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ ꯆꯠꯅꯕ ꯍꯧꯒꯗꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯔꯨꯞ ꯑꯃꯗꯤ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯋꯥꯡꯂꯒꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯇꯝꯅꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯈꯛꯇꯗ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯗ꯭ꯌꯨꯇꯤ ꯂꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯤꯕꯁꯤ ꯃꯔꯝ ꯆꯥꯕ ꯋꯥꯠꯂꯤ ꯍꯥꯏꯅ ꯅꯨꯚꯥꯃꯥ ꯋꯦꯜꯊ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯑꯦꯅꯥꯂꯤꯁꯠ ꯑꯚꯅꯤꯁ ꯔꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯨ ꯆꯦꯟꯕ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯏꯟꯗꯣꯔꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ, 200 ꯍꯦꯟꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯗꯣꯔꯗ ꯍꯨ ꯆꯦꯟꯕ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯗꯥꯏꯔꯤꯌꯥ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏ 12 ꯁꯤꯔꯦ꯫ ꯊꯥ 3 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯆꯍꯤ 35 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 12 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 200 ꯍꯦꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯂꯣꯀꯦꯜ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯔꯃꯗꯥ ꯄꯥꯏꯞꯂꯥꯏꯟꯗ ꯊꯥꯔꯛꯄ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯗꯥꯏꯔꯤꯌꯥ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯈꯤꯕꯅꯤ꯫
Bagithapurada supply tꯧriba ising adugi sample lauraga laboratory da test tawbada khudong thiningai oiraba bacteria makhal kaya marum yauramba thengnare haina official singna phongdokhi. Maru oina E. coli, fecal coliform amadi Klebsiella na chingba mioibada over 5 tawba yaba mahiksing yauramba thengnakhibani. Hauzik faubada isingi sample Manipur rom laboratory da changing tawduna yengkhre nongmanini gi manungda mapung faba report ama thadoraklagani. Health authorities singna phongdorakhibagi matung ina Bagirathpura da leiba police check post manaki pipeline da leak oiba maramna thaknaba ising da bacteria makhal kaya marum yaukhibani. Police outpost ki toilet tagi thadorakwa fataba ising su thaknaba ising da yausin khibagi khudam thengnare hari. Indore gi chief medical and health officer na phongdorakhibagi matung ina chayol asigi anganba sarukta manak nangna leiba mioi kaya marum over khong hamthaba laihau hobana chingbagi wakat lakhi. Hauzik faubada miyoi lising amaga chamri rom Henna over 5 tawbagi report laigre. Health department ki tongan team singna yumthong lising amaga chatreta changduni yengsinbada miyoi lising nipan ga chamanga Henna hakchang ngamdana leiramba thengnaki adubu miyoi sing adu thoidokna khudong thiningai oidre ka Henna over amasung khong hamthabana chingba torakpadagi miyoi chani Henna hospital da pukhatuna laikanari. District authorities singna leak oiraba pipeline samjalaba matungda amuk hana miyamda ising fanganbagi thabak paikhatpa hore. Jackson tharang lokhatpa oina mipung khudimak ningthina lumthoklaba ising khaktamak thaknaba miyamda Jackson warol piki. Chief Minister Mohan Yadav na thaudo sigi matangda nungaitaba phongdokhibaga loinana laikhidraba miyoi khudingmakta lupa lakh ani compensation piragani haina lauthokhi. Matung tarakpada Madhya Pradesh ki mafam amatada asiguma thaudok sing thokhandanaba mathau taba Jackson tharang sing laukhale hairi amaramda thaudo sigi matangda PIL ama High Court ta thangalakre. Switzerland da bar mai chakpada miyoi nifu Sire chamaga taraga manga sokle. Switzerland gi Tranders Montana da leiba bar ama mai chakpada miyoi nifu sikhibaga loinana atopa miyoi chamaga taraga manga sokpadagi laikanari haina local police ki report amana phongdorakre. Ski resort adugi mile maktada leiba La Consultation bar da khangauduna mai chakpagi thaudo adu thorakhibani paugi mifam amada wa ngangbada police commander Frederick ki Glesler na haiki haukiba nongyai matung pung amaga makhai tabada mai chakli haibagi pau hek phangbaga khudakta rescue team changsenuna mi kanba amasung mateng pangbagi thabak chathaki. Firefighter singna matam chana mai kalhobadagi ka henba khudong thiba nanghaudre matau karamna barda mai chaklakhibano haibagi matangda investigation chathaba hore. Authorities singna hinghauriba miyoi singi mateng pangnabagi damak reception center ama hangdokpaga loinana helpline gi khuthangda imung manunggi miyoi singa pau faunanabagi thawrang lokhale hairi. Drug lalonba gang khutpu kankhatkanu drug lalonba amadi drug ki gang khutpu sawgaliba singna isagi horakfam kauraidabani Kanglaipak Communist Party PWG-MC unification ki PRO chinghai nganbana thadorakpa cherol amana hairi. Makhata na hai KCP PWG na ngasi fawda khunda minariba Kanglup furuf amatabu hanthana yengba leite Kanglup khudingmana khunda minariba lamdam asi makhata na tinjang kaijang danaba amasung masa mau fana lehenabagi damak war on drug ki khongthang lokhalakpani. Haukiba December 19 da party gi Central Committee ki wafam da singnarakpa hakchin na lawi ngasi fawba furuf amada atabnana drug lalonbagi thabak tawi haina maral sikhiba leite. Lub asina chahi 93 chupna lanthengnarakpada furuf khudingmaki ichul inaw kaya thawaina pontha oikrabani masida maitei pangal maitei amadi naga kaya yaukre. Haujiksu maitei pangal furuf ki ichul inaw kaya luf ki tongan ba department singda chobu thaudang lawri. Asiguma nungsi chanaba asi thugairaklabadi tumina yengduna leithokpa ngamloi hairi. 2027 da India da bullet train chelegani mathangi August 15 da India da ahanba oina bullet train chelegani haina Union Railway Minister Ashwini Vaishnawana phongdokre. Ahanba thangka ki oina Surat tagi Bilimora fawba bullet train chenba horagani matung tarakpada Bapida gi Surat fawba chengani amasung Ahmedabad yauna bullet train gi service lehanaba thawrang lokhatkani. Ahanba thangka ki oina Paikhaliba thawrang asigi manung chana Khaneda gi Ahmedabad fawba amasung Mumbai dagi Ahmedabad fawba train service lehengani haina Vaishnawana phongdokhi. Kilometer 409 sangba khungjel yangba train asi Ahmedabad ki sab Ramti da semgatkibani. Train asi pungda kilometer 320 yangna chenba ngami sumnagi pung 2:13 ki manungda Mumbai dagi Ahmedabad yauba ngamgani. Rail Bhavan da pawmi singa unabada minister na haiki minute 9 khudingi train service lehenduna miyamgi chathok chasin da khudong chanaba thawrang lokhalagani. Office kaba matamda miyamna lambi chinbagi khudong chadaba kokhanabagi pandamda Indian Railway na bullet train service lehenaba thawrang lokhalakpani. Kanaguma amana Surata breakfast charaga bullet train tongduna office taluraga numidang amuk Surata halakpa yaragani hairi.